Online Manipuri ayuki pau yengbiriba pumnamak puthoi laisramna khurumjari ahanbada maroiba pau. Manipuri issue local natte national issue ni bimol. Manipuri issue asi no local issue ama natte national issue ama oina laugadabani haina MP angomcha bimol akoijamna fongdorakli. MP bimol akoijamna extra thadorakpa warolda wafam asi fongdorakpaga loina na ngarang parliament mifamda opposition gi deputy leader Gaurav Gogoina Manipur issue gi wafam puthorakkiba adubu thagatpa fongdorakli. Panba yabadi parliament session gi ngarangi mifam gi 0 hour matamda opposition gi deputy leader oriba Assam gi MP Gaurav Gogoina ruling BJP na Manipur issue nathaina bahona bada mari leinaba George Soros ki issue pusinduna nathairaga leiri haina fongdokhibani opposition luchingba Gaurav Gogoina ruling BJP na matam pombada Manipur issue nathairaga Hungarian American businessman George Soros ki issue da focus piduna lei haina maral sri bagaloina na Manipur wathokta central lenga ki asoiba kaya asilo sinaba Soros bu maikhumpi oina sijinare haina su fongdokhibani mahangna makha tarduna Manipur miyamna hangliba wahang ahumdi ahanbada prime minister karamba matamda Manipur da lakadagi haibasini ani suba wahangna Manipur ki thadara mapal faraklaba irang asigi waroisin ama purakna ba karamba numit union home minister na house da wafam asi puthoktana khana gadauri haibasini aroiba Manipur miyamgi wahangdi center na Manipur irang laksin bangamdana lairiba asoiba asigi chungoi oina karigi George Soros pu sijinari bano haina su house da thamkhibani yai khomba news tagi lakhocharaki khulngak pa ichilena singna Sina Laimayum farba matung wari sanaduna wakal taminakre social media platform da nupi khunai bu chenthaba yaba video ama viral oirakhiba aduga mari lenana Sina Laimayum kaubi nupi ama khungak pa ichilena singna farba matung wari sanaduna wakal taminakre matungda amuk hana sigumba mathong huktaba nupi samaj pu chenthaba yaba thabak tawdanaba warakhibaga loinana makhatana sigumba thabak chatharakpa tarbadi ahakpa chairak tambiragani hairi Churchanpur lamgi wahauda khulani gi miyoi sing Nongmei kaptuna hatong naramgadaure mamang chahi gi me ahumda all tribal student union Manipur atsumna tribal solidarity march haiduna chingi district sing maru oina kuki na namna taba mafam sing da rally ama chatkhra matungda ihan hana torbung bangla da leiba Mitai sing yum kai sing mai thadun hawrakhiba lan loisindringai gi chairakta Churchanpur da yumthangnana khundaminaba khulani gi marakta lamgi chayanaba thaudok thorakpadagi khulani gi miyoi sing onsenaduna phaba makhal gi Nongmei sing pairaga kaptuna hatok naramgadaure thaudo sigi matangda pauche sina phangba pauna haibada thaudo sing asi ayuk Churchanpur police station gi khanong chuplomda thangnana khundaminariba songpi amasung laijangkhul anigi tainafamda thokibani hairi matam kayagi mamangdagi khulani sigi village chief singi marakta Kul amana amagi mathakta lam henjina khopsili haibagi wathok lairakhibani luchingba amana laroga hekte yaroi bunsenduna wakhal chungsinmina bachangi megen luchingba amana laroga hekte yaroi punsenduna wakhal chungsinmina ba mathautai democracy ase Manipur dagi unity thugaina ba system ama oire political party singna magi political objectives adu phangna ba honabada nupi khunai khakta natana ikhogi khunai asi mache tana thugairakli haina social activist RK Sanayama Elias Megen phongdokre Wafam asing asi Sanayama na Imphal gi Nupilan road chalaiba Nupilal complex ta marfu manga suba Nupilan ningsing tumit ka mari leinana haika laika tamba lakpada paumi singa unaba amada fongdokhibani mahangna makhada na fongdokhibada Manipur gi nupi sing asi Imalai Marel si debigi matamdagi hauduna thauna leirei lisang sina lagliba puwari asida nupi singna khunai gi thabak thoram kayada maipu nana saruk yaduna lagli sa landa kalingai matamdasu nupa singna chathok lingai da nupi singna imung manung puba khakta tana khunagi thaudang kaya su lauduna lagli haibasi puwarina adumak takli Manipur da nupi lan anirak thokraba matungda lamdam asida nupa singna yu ngauduna imung manungda pamdaba thaudok kaya thorakpa thengnanaba nisaban thorakhi konadi nisaban adu maira paibi luf oirakhi nisaban na maira paibi luf oirakhiba matam adudagi ahum suba nupi lan haure haina lawi ahum suba nupi lan hojik su chathari loisu loikhiroi maramdi Injustice kaya khunai asida chatharakpada nupi singna mangjil thaduna thengnari miyamgi ihau natraga mifam ama pangthokpa matamda su nupi singna aduma achoba thodang lauri masi maihorol dagi hauna thodok wathok kayada nupa singdagi nupi singna mangjil thana chongthorakpani adubu laibaki oirakliba phibam asida nupi khunai gi apunbagi pangal adu sontharakpa hiktharakpagi mami Tariba asi laibak thibani laiba asigi oina su mangjabani puwarida khwaidagi sathiba singnaba ama oina hojik lamdam asida thengnariba asi mayoknaba ngamnaba amadi maithiba piduna anauba Manipur ama semnaba hotnabada maira paibi sing punsinba amadi apunbagi thauna adu yamna mathautai Manipur asi yamna luba tanfamda leiri Kuki na landargliba asi su makoigi oiba wakhal khakta natte landa halakpani haibasi aikhoina loina khangi mapa laibaktagi changsilakpa Kuki singdana kanana mateng pangi haibasi loina khangnare phibam asida thengnariba lanasi Loikhiroi
ꯆꯠꯊꯔꯤꯕ ꯂꯥꯂꯣꯡ ꯑꯁꯤꯗꯤ ꯀꯨꯀꯤꯒ ꯃꯩꯇꯩꯒ ꯍꯥꯠꯅꯍꯟꯗꯨꯅ ꯊꯝꯂꯒ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯁꯤꯟꯅꯕ ꯌꯥꯔꯣꯏꯗꯕ ꯇꯥꯡꯀꯛ ꯑꯃꯗ ꯑꯎꯕ ꯍꯥꯠꯅꯍꯟꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯊꯝꯗꯨꯅ ꯃꯩꯇꯩ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔ ꯅꯝꯊꯕ ꯍꯥꯏꯕꯁꯤ ꯃꯩꯇꯩ ꯅꯝꯊꯔꯒ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯄꯥꯝꯕꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟꯅꯤ꯫ ꯃꯩꯇꯩ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛ ꯑꯁꯤ ꯁꯦꯝꯒꯠꯂꯛꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯛꯈꯤꯕ ꯐꯨꯔꯨꯞ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯏ꯫ ꯃꯁꯤ ꯊꯨꯒꯥꯏꯅꯕ ꯃꯩꯇꯩꯕꯨ ꯋꯥꯈꯜ ꯄꯤꯛꯁꯤꯜꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯗ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯄꯨꯟꯁꯤꯟꯗꯨꯅ ꯑꯄꯨꯟꯕꯒꯤ ꯊꯧꯅꯥꯅ ꯊꯦꯡꯅꯕ ꯃꯊꯧ ꯇꯥꯏ ꯑꯃꯗꯤ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯩꯇꯩ ꯐꯨꯔꯨꯞꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯀꯠꯊꯣꯛꯅꯕ ꯁꯦꯝ ꯁꯥꯕꯁꯨ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯃꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯣꯕꯖꯦꯛꯇꯤꯚ ꯑꯗꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯅꯨꯄꯤ ꯈꯨꯟꯅꯥꯏ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯔꯛꯂꯤ꯫ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯁꯤ ꯃꯅꯤꯄꯨꯔꯗꯒꯤ ꯌꯨꯅꯤꯇꯤ ꯊꯨꯒꯥꯏꯕ ꯁꯤꯁꯇꯦꯝ ꯑꯃ ꯑꯣꯏꯔꯦ꯫ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯃꯊꯧ ꯇꯥꯔꯤꯕ ꯑꯁꯤꯗꯤ ꯑꯄꯨꯟꯕ ꯄꯥꯡꯒꯜ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯗꯨ ꯁꯦꯝꯒꯠꯄꯅꯤ꯫ ꯁꯤꯁꯇꯦꯝ ꯑꯁꯤꯅꯅꯤ ꯉꯁꯤ ꯄꯨꯟꯅꯕ ꯀꯌꯥꯔꯛ ꯂꯥꯎꯔꯛꯂꯕꯁꯨ ꯄꯨꯟꯕ ꯉꯝꯗ꯭ꯔꯤꯕꯁꯤ꯫ ꯁꯤꯁꯇꯦꯝ ꯑꯁꯤꯅ ꯈꯨꯟꯅꯥꯏ ꯑꯁꯤ ꯆꯥꯁꯤꯜꯂꯛꯂꯤ꯫ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯄꯨꯟꯅ ꯈꯟꯊꯃꯤꯟꯅꯗꯨꯅ ꯁꯦꯝꯗꯣꯛꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ꯫ ꯃꯁꯤ ꯂꯨꯆꯤꯡꯕ ꯑꯃꯅ ꯂꯥꯎꯔꯒ ꯍꯦꯛꯇ ꯌꯥꯔꯣꯏ꯫ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥꯈꯜ ꯆꯨꯡꯁꯤꯟꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ꯫